ꯄꯥꯕꯨꯡꯁꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯆꯥꯎꯔꯥꯛꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯣꯏꯅꯃꯛ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯣ ꯀꯩꯁꯨ ꯂꯣꯏ ꯂꯣꯜꯂꯦ ꯑꯩꯈꯣꯏꯗꯤꯀꯣ ꯊꯣꯡꯒꯥꯟꯁꯤ ꯃꯣꯏꯅ ꯑꯉꯛꯄ ꯐꯪ ꯊꯤꯜꯂꯦ ꯊꯣꯡꯒꯥꯟꯁꯤ ꯊꯤꯟꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ CCTVꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏ ꯌꯨꯅꯤꯐꯣꯔꯝꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯀꯟꯐ꯭ꯌꯨꯖ ꯑꯣꯏꯔꯦꯀꯣ ꯐꯤꯔꯣꯜ ꯁꯦꯠꯄ ꯃꯌꯥꯝ ꯑꯃ ꯁꯦ ꯂꯩꯕ ꯅꯣꯡꯃꯩ ꯃꯌꯥꯝ ꯂꯩꯕꯁꯤ ꯎꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯀꯤꯕ ꯑꯗꯒꯤ ꯊꯣꯡ ꯂꯣꯏ ꯈꯛꯇꯪ ꯂꯣꯏ ꯂꯩꯔꯦ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯁꯤ ꯃꯣꯏꯅ ꯐꯣꯔꯁꯤꯕꯜ ꯊꯨꯒꯥꯏꯗꯅ ꯆꯪꯉꯛꯑꯒ ꯁꯨꯃꯥꯡꯗ ꯂꯩꯕ ꯀꯥꯔ ꯑꯩꯈꯣꯏ ꯀꯥꯔ 4 ꯈꯥꯝꯕ ꯏꯃꯨꯡꯗ ꯁꯤ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯃꯣꯏ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯦ ꯑꯗꯩꯗꯤ ꯑꯩꯒ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯒꯦ ꯁꯤꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦꯅ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯅꯣꯏ ꯊꯣꯛꯂꯛꯑꯣ ꯁꯤꯅꯤ ꯑꯩ ꯊꯣꯔꯛꯀꯦ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯀꯗꯥꯏ ꯅꯣꯡꯃꯩꯁꯤ ꯄꯥꯛ ꯀꯥꯞꯁꯤꯜꯂꯦꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯤꯗ ꯏꯃꯨꯡ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡ ꯂꯣꯏ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗꯤ ꯂꯣꯠꯂꯦ ꯀꯥ ꯑꯃꯗ ꯇꯧꯔꯒ ꯃꯔꯛꯁꯤꯗ ꯃꯣꯏꯅ ꯃꯄꯥꯟꯗ ꯊꯨꯒꯥꯏꯕ ꯊꯣꯡ ꯊꯨꯒꯥꯏꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯥꯔꯦꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯊꯣꯛꯏꯁꯦ ꯏꯆꯥꯅꯨꯄꯥꯗ ꯄꯥꯎ ꯄꯤꯔꯦ ꯏꯆꯥꯅꯨꯄꯥꯗ ꯄꯥꯎ ꯄꯤꯔꯒ ꯑꯩꯅ ꯏꯃꯨꯡꯗ ꯇꯧꯔꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯗ ꯂꯥꯏꯐ ꯊ꯭ꯔꯦꯠ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯀꯔꯤꯝ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯉꯁꯤ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯨꯔꯥ ꯁꯤ ꯕꯣꯜ ꯐ꯭ꯔꯣꯝ ꯗꯤ ꯕ꯭ꯂꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯅꯠꯇꯦ ꯈꯪꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯃꯦꯠꯁꯤꯡꯁꯤ ꯀꯥꯏ